ngoài va năm đây à ngoài cái nó hay ở chỗ hai tôi năng năm là cái nó bay nó bay là cái đầu à bay nhưng mà nungai cái này nungai này cái nó xây cái xây tôi này nungai này cái nó bay à thật ra khơi tình nhà rồi tình khơi chali je lavuk ta ne lau yong cái tàu bane phабара phꯠꯇꯕꯔꯥ ꯍꯥꯏꯅ ꯑꯗꯨꯗꯣ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯖꯒꯦ ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤꯌꯦ ꯈꯨꯔꯨꯝꯕꯇ ꯈꯣꯏꯔꯝꯖꯔꯤꯌꯦ ꯏꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯃꯝ ꯅꯝꯕꯤꯌꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯋꯥꯁꯦ ꯉꯥꯡꯕ ꯍꯩꯇꯦꯕ ꯑꯩꯈꯣꯏꯁꯨ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯆꯤꯡꯌꯥꯁꯦ ꯐꯖꯕꯅꯦ ꯆꯤꯡꯁꯦ ꯍꯨꯃꯥꯡꯁꯨ ꯌꯥꯝꯅ ꯁꯧꯋꯦ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯑꯗꯨ ꯁꯨꯝ ꯁꯅꯔꯤꯕꯤ ꯊꯣꯛꯂꯛꯂꯣ ꯅꯍꯨꯝ ꯄꯣꯟꯖꯦ ꯁꯥꯕꯤꯒꯦ ꯂꯥꯏ ꯈꯨꯕꯥꯛ ꯈꯨꯕꯤꯒꯦ ꯁꯅꯔꯤꯕꯤ ꯊꯣꯛꯂꯛꯂꯣ ꯁꯅꯔꯤꯕꯤ ꯊꯣꯛꯂꯛꯂꯣ ꯅꯍꯨꯝ ꯄꯣꯟꯖꯦ ꯁꯥꯕꯤꯒꯦ ꯋꯥ ꯉꯥꯡꯅꯤꯡꯕ ꯐꯥꯎꯗꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯇꯨꯝ ꯍꯧꯒꯠꯇ ꯉꯥꯏꯕꯒꯤ ꯃꯐꯝ ꯌꯧꯗ꯭ꯔꯦ ꯃꯐꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯁꯤꯅ ꯃꯌꯥꯝ ꯃꯌꯥꯝ ꯕꯥꯏꯖꯦꯜ ꯑꯣꯏꯒꯅꯤ ꯑꯉꯧꯕ ꯈꯔ ꯀꯥꯞꯄ ꯍꯧꯔꯛꯑꯦ ꯀꯥꯞꯇ꯭ꯔꯤꯖꯥꯠꯂꯥ ꯃꯌꯥꯝ ꯇꯣ ꯁꯥꯔꯤꯗ ꯑꯁꯤ ꯋꯥꯡꯕꯁꯤꯗ ꯇꯧꯔꯤꯗꯣ ꯄꯥꯝ ꯍꯥꯏꯁꯦ ꯑꯁꯤ ꯃꯣꯏ ꯃꯥꯗꯔ ꯐ꯭ꯂꯥꯋꯔꯗꯣ ꯊꯥꯗꯣꯏ ꯑꯣꯏꯔꯝꯅꯤ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯅꯦꯝꯖꯜꯂꯦ ꯍꯣꯏ ꯑꯋꯥꯡ ꯊꯪꯕꯈꯩꯁꯦ ꯁ꯭ꯋꯥꯏꯁꯦ ꯑꯃꯨꯛ ꯌꯥꯝ ꯋꯥꯡꯈꯠꯂꯦ ꯁ꯭ꯋꯥꯏꯁꯦ ꯋꯥꯍꯤꯛ ꯇꯥꯕ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯁꯤ ꯃꯃꯤꯡ ꯈꯪꯗꯦ ꯁꯤꯁꯦ ꯍꯟꯗꯛꯇꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯐꯔꯛꯇ ꯉꯥꯏꯕꯅꯤ ꯁꯤ ꯑꯗꯨꯝ ꯈꯔ ꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤꯗꯤ ꯇꯨꯝꯃꯨꯕ ꯕꯤ ꯀꯥ ꯌꯥꯎꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯆꯠꯁꯤ ꯍꯥꯏꯅꯀꯣ ꯂꯧꯕꯨꯛꯁꯤꯗ ꯑꯩꯅ ꯁꯨ ꯆꯠꯄꯤꯗꯕ ꯉꯁꯤ ꯆꯠꯂꯦ ꯁꯥꯏ ꯉꯁꯤꯁꯤꯗꯤ ꯀꯩꯕ ꯁꯤꯁꯤꯅꯅꯦ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯋꯥꯡꯈꯠꯂꯦ ꯍꯥꯏꯕ ꯈꯣꯡꯎꯞꯁꯨ ꯂꯧꯊꯣꯛ ꯌꯥꯗ꯭ꯔꯦ ꯑꯁꯦ ꯑꯉꯧꯕ ꯂꯩꯁꯦ ꯑꯁꯤ ꯐꯨꯛꯇꯠꯂꯝꯒꯦ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯁꯨꯝꯕꯗꯩꯅꯦꯕ ꯇꯤꯟ ꯍꯦꯛꯇ ꯇꯥꯔꯛꯀꯗꯣꯏꯁꯦ ꯇꯤꯟ ꯌꯥꯏꯁꯨꯗ꯭ꯔꯥ ꯇꯤꯟ ꯑꯁꯥꯡꯕ ꯑꯉꯧꯕ ꯑꯃ ꯌꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯅꯥꯄꯤ ꯍꯧꯗꯒꯨꯝꯅꯤꯗ ꯅꯣꯏ ꯅꯄꯥꯅꯒ ꯇꯧꯔꯤ ꯃꯌꯥꯝꯅ ꯁꯟꯖꯣꯏꯒꯤ ꯅꯥꯄꯤ ꯍꯧꯔꯤ ꯃꯌꯥꯝꯁꯦ ꯇꯥꯡꯂꯕ ꯆꯤꯡꯌꯥꯒꯤ ꯑꯄꯤꯛꯄ ꯂꯩꯀꯣꯜ ꯂꯩꯀꯣꯜꯗꯨꯗ ꯆꯠꯃꯤꯟꯅꯅ ꯁꯥꯅꯅꯤꯡꯉꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯨꯡꯁꯤ ꯅꯪꯒ ꯑꯩꯈꯣꯏ ꯂꯧ ꯃꯇꯥꯡꯗ ꯀꯔꯝ ꯈꯪꯗꯦ ꯅꯤꯡꯕ ꯂꯧ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ
ꯁꯤꯁꯤꯅ ꯂꯜꯂꯦ ꯅꯍꯥꯟꯒꯤ ꯑꯉꯥꯡꯗꯨꯅꯀꯣ ꯁꯥꯐꯣꯏ ꯐꯣꯔꯒ ꯇꯧꯈꯤꯕꯅꯦ ꯁꯤꯅ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯅꯝꯃꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯂꯩꯇꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯤ ꯀꯌꯥ ꯅꯝꯕ ꯉꯝꯗꯦꯕ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯄꯕ꯭ꯂꯤꯛ ꯊꯣꯛꯀꯦ ꯈꯜꯂꯤ ꯄꯩꯁꯥ ꯂꯩꯇꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯁꯤ ꯚꯤꯗꯤꯑꯣ ꯍꯧꯗꯣꯛꯄꯅꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯕꯗꯤ ꯅꯪ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏ ꯃꯌꯥꯝ ꯂꯣꯏꯁꯟꯖꯔꯒꯦ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣꯁꯨ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯍꯥꯏꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯝ ꯅꯨꯡꯊꯤꯟꯗ ꯁꯥꯃꯟꯕꯗꯨꯗ ꯈꯥꯡꯉꯝꯗꯗꯅ ꯏꯆꯥꯇꯣꯝꯕ ꯂꯧꯕꯨꯛ ꯆꯧꯁꯤ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯦ ꯇꯥꯇꯣꯅꯁꯨ ꯂꯧꯁꯦ ꯁꯨꯝ ꯌꯦꯡꯅꯤꯡ ꯃꯥꯅꯦ ꯂꯧ ꯀꯌꯥꯝ ꯐꯔꯒꯦ ꯍꯥꯏꯕꯗꯣ ꯕꯣꯛ ꯃꯆꯥ ꯑꯃ ꯅꯝꯃꯒ ꯇꯥꯇꯣꯟ ꯌꯦꯡꯖꯅꯕ ꯊꯥꯒꯠꯁꯦꯅ ꯂꯥꯛꯏꯅꯦ ꯃꯌꯥꯝ ꯈꯣꯏꯔꯝꯖꯔꯒꯦ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ 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 ꯃꯈꯨꯠꯇꯤ ꯍꯥꯏꯔꯝꯗꯦ ꯕꯥꯏ ꯕꯥꯏ